ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯈꯖꯤꯛꯇꯪꯗꯤ ꯇꯥꯕꯤꯌꯨ ꯑꯉꯥꯟ ꯃꯤꯅ ꯎꯈ꯭ꯔꯒ ꯌꯥꯝ ꯐꯖꯗꯦ ꯑꯗꯨꯃꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯋꯥꯔꯤ ꯁꯥꯔꯛꯀꯅꯨ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤ ꯃꯥꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯑꯆꯧꯕꯒꯤ ꯑꯩꯅ ꯈꯜꯂꯦꯕ ꯏꯅꯥꯎꯅꯨꯄꯤꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯧꯕꯤꯅ ꯃꯤꯐꯝ ꯍꯣꯡꯈꯤꯗꯕꯅꯦꯕ ꯑꯣꯏꯊꯣꯛꯇꯣ ꯉꯥꯏꯗꯅ ꯃꯆꯧꯕꯤ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ BSc ꯅꯔꯁꯤꯡ ꯇꯝꯃꯤꯕꯅꯤ ꯑꯩꯈꯣꯏ ꯑꯆꯧꯕꯒꯤ ꯃꯆꯤꯡ ꯃꯇꯥꯁꯦ ꯐꯥꯊꯕꯤꯕ ꯉꯝꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤꯅꯦ ꯅꯨꯡꯁꯤꯕꯗ ꯀꯥꯟꯅꯕ ꯃꯥꯡꯖꯕ ꯊꯤꯔꯤꯕ ꯃꯤꯗꯣ ꯃꯊꯃꯣꯏ ꯁꯦꯡꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯥꯟꯅꯗꯕ ꯌꯥꯏ ꯃꯃꯜ ꯀꯩꯁꯨ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯖꯔꯤꯕ ꯈꯨꯗꯣꯜꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯇꯝꯗꯨꯗꯗꯤ ꯈꯨꯗꯣꯜꯁꯦ ꯎꯔꯒꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯍꯟꯕ ꯐꯥꯎ ꯉꯝꯗꯣꯏꯅꯦ ꯌꯥꯝ ꯐꯔꯦꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕ ꯌꯧꯗꯕꯒꯤꯅꯤꯗꯅ ꯏꯁ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯑꯗꯨꯕꯨ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯝꯃꯣꯏ ꯈꯟꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯈꯝꯕꯟꯕꯗꯣ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯅꯤ ꯈꯝꯕꯟꯕ ꯀꯥꯏꯅ ꯅꯨꯡꯒꯤ ꯊꯃꯣꯏꯗꯨꯗꯁꯨ ꯈꯝꯕꯟꯕ ꯃꯁꯛ ꯈꯪꯕꯣꯏꯔꯦ ꯏꯁ ꯅꯨꯡꯒꯤ ꯊꯃꯣꯏꯁꯤꯅꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯁꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯣꯏ ꯍꯌꯦꯡ ꯀꯣꯂꯦꯖ ꯉꯟꯅ ꯂꯥꯛꯎꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯌꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯀꯨꯏꯔꯤꯗꯣ ꯀꯩ ꯍꯥꯏꯅꯩꯅꯣ ꯑꯁ ꯀꯩꯝ ꯍꯥꯏꯍꯟꯗꯦꯕ ꯀꯩꯁꯨ ꯍꯥꯏꯅꯗꯕ ꯌꯥꯔꯣꯏ ꯁꯠ ꯍꯥꯏꯔꯣ ꯑꯁ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯅꯈꯩ ꯑꯃ ꯁꯤꯡꯅꯁꯦ ꯀꯣꯂꯦꯖꯇꯅ ꯃꯥꯒꯁꯨ ꯄꯥꯔ ꯂꯩꯔꯦ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯟꯕ꯭ꯔꯣ ꯅꯪꯒꯁꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯩꯔꯣ ꯅꯕꯥꯏꯅꯤꯗꯤ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯍꯌꯦꯡ ꯆꯤꯞꯇ ꯆꯦꯛꯁꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯅꯪ ꯑꯩ ꯍꯨꯟꯇꯣꯛꯄꯤꯔꯝꯒꯗꯕ ꯌꯥꯝ ꯃꯥꯜꯂꯦ ꯑꯁ ꯍꯨꯟꯗꯣꯛꯑꯣꯏꯕ ꯑꯩꯕꯨ ꯌꯥꯝ ꯋꯥꯈꯜ ꯂꯦꯞꯇꯕ ꯃꯤꯗꯧꯅ ꯋꯥꯈꯜ ꯂꯦꯞꯇꯕ ꯃꯤꯗꯧꯅ ꯀꯥꯏꯅ ꯅꯤꯡꯁꯤꯡ ꯀꯣꯏꯅ ꯑꯩ ꯀꯣꯏꯔꯤꯁꯤꯕꯨ ꯋꯥꯈꯜ ꯂꯦꯞꯄ ꯀꯧꯕ꯭ꯔꯣ ꯁꯤꯗꯤ ꯃꯤꯗꯥꯅ ꯄꯨꯔꯤꯗꯨꯅꯤ ꯀꯥꯏꯗꯩ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯗꯣꯏꯒ ꯄꯩꯗꯣꯏꯒ ꯑꯗꯨꯝ ꯇꯧ ꯂꯩꯔꯒ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯂꯣꯏꯅꯕ ꯀꯨꯏꯁꯤꯜꯂꯛꯄꯒ ꯊꯋꯥꯏꯒ ꯑꯝꯇ ꯌꯥꯎꯗ꯭ꯔ ꯄꯣꯠꯅꯤꯗ ꯑꯗꯣ ꯅꯪꯗꯤ ꯁꯥꯎꯗꯦ ꯑꯗꯨꯝ ꯀꯦꯊꯔꯒ ꯃꯃꯣꯟꯇ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯅꯪꯒ ꯑꯣꯏꯅ ꯂꯣꯏꯅꯅꯤꯡꯉꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯗꯣ ꯃꯥꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯅꯕꯥꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯑꯩꯅ ꯌꯦꯠꯄ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯑꯁ ꯃꯥꯏ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤꯗ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯏꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯦꯕ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯝꯇꯗꯤ ꯍꯪꯍꯧꯒꯦ ꯍꯪꯉꯨ ꯀꯩꯅꯣ ꯍꯧꯖꯤꯛꯁꯦ ꯅꯤꯡꯁꯤꯡꯒ ꯑꯩꯒ ꯅꯨꯡꯁꯤꯕ ꯀꯅꯥꯅ ꯍꯦꯟꯒꯦ ꯃꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯔꯤꯕ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯄ ꯉꯝꯃꯗ꯭ꯔꯣ ꯁꯦ ꯈꯨꯝꯃꯣꯕꯁꯦ ꯍꯣꯏꯕ ꯅꯪꯅ ꯍꯦꯜꯂꯦꯕ ꯅꯪꯅ ꯌꯥꯝ ꯍꯦꯜꯂꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯃꯥ ꯂꯩꯅ ꯅꯪ ꯀꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯐꯔꯦꯁꯦ ꯊꯦꯡꯉꯤ ꯅꯪꯁꯨ ꯇꯨꯝꯃꯣꯀꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯃꯪ ꯐꯔꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯩꯕꯨꯗꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ